Ukraine की कुकी मोलाम कुंदा ऑपरेशन तौनबो मसिंग यामलबा सिक्योरिटी फोर्स सिंग सर्च थुंखरे हरि UNC का सम राइफल्स DIG का सेनापति द वरी सानखरे उक्रुल लेबे कुकी खुंदा सिक्योरिटी फोर्स अमदा चंगबा यारो हाइन कुकी सेसो उक्रुल न लाउथोखरे अथिंगबा असि मिसंग मिखाई नाइदना थबुक लौखत्रिबो फावबो थमगनी हाइरि तांगखुल अमसुंग कुकी की मरक्ता लम की मतंगदा यानदबा लेबन इरांग से लोइसिनबा ngamdabani हाइना डिप्यूटी CM लोसी दिखोना फोंगदोखरे साइकुल लेबा MLA किमनियो हौकिप हांगसिंगना कंपेंशनल हेल्थ केयर हॉस्पिटल अमा ngarang संगाखरे हॉस्पिटल असिना साइकुल दा अहानबा प्राइवेट हॉस्पिटल ओइरी ngarang अहिंग खौपुम बाजार दा खंगहौदना मई चकलकपदा युम मापन रोम अमसुंग दुकान मंगाम तुमना चाखरे करीदगी हौरखिबनो हाइबा खंगमंगमद्री उक्रुल डिस्ट्रिक्ट की लिटान पुलिस स्टेशन ना कोन मफम सिंगदा मसिंग यामलबा सिक्योरिटी फोर्स सिंग ना ngaksenbagi thabuk lawkatlaba sunung mai kapagi khonchel taba leptri ngasi pung mari rom taba matamda ukrul district ki litan police station gi manung sanba yaulen village amadi new haven gi mafap singda kuki amadi naga phurup sing gi marakta nung mai kap nakre hairi adum oinamuk hojik phawbagi oina khu thoknaba adu da sokapan yawbagi paw phangba leitri sairaka sida security force ki kambuna su ngasi ai ukrul district ki litan police station na konba mafam kharda paksan operation cha thaba hokre hairi panba yabadi ngarang ahingdagi ngarang ayuk phawboda ukrul district ki sina kaithen da kuki militant sing amadi naga village guard sing gi marakta khu thoknabagi thodok thokibani amadi security force kambuna su operation cha thaduna niyom kaina sarambu pankar tare thugaiduna manghan kibagi thodok thokibani Tamamada adog nung si chana na leminaramba to nga CD yeknaba oleko matamamada ay na chingmi ningol oresu may tay da sagay jat olaga yung palak pagi ay koy tangkul gi chanabida ningol chakaw ba kaunadraba so ay ipam da chahi khuding ningol chakaw ba chatki matam do da ay chakaw ba gi dakhina ipam lamdam do da tariba khunja mayam na masa masa gi inkol da hoba insang na pi yumthong khuding gi oina ay bu moy gi ningol na mapamda chakaw balak pani ko haiduna ay bu yam na nungsi na okpiki ayha ukrul district ki manung chana laiba pikraba khungang macha amadagini aikoi tangkhul marol dagidi sinagaithel maiteidana sanagaithel haiba lamdagini hairiba aigi ipam gi lamdam sida jat loina sunaba khundaminer i tangkhul mitei nepali yauna ikoi yam nungsinana leminara i ukrul district oirabasu thangnaba khundi kuki khun ngangtani aina ipam chatpa matamda kuki khun taruk taret lalak-labada moinasu aibu yam nungsina macha ningol niko haiduna chakobagi dakhina ni haiduna mayumda loiba yen fawba aigi chakobagi dakhina oina pibiraki Junray 1 US amadi Iran gi marakta hostility leptrabadi warisana bana yasinaba purakpa ngamloi expert chaliba chahi sigi February 19 dagi hauduna US amadi Iran gi marakta thokliba conflict asi loishin gi harabadi hojik leriba hostility asi khudakta lepa mathau tai Warisanaba khaktana yasinaba purakpa ngamloi haina foreign affairs expert wal award na phongdokre leiba sigi news agency amada piba interview amada foreign affairs expert and what na hama wafam asi phongdokhibani wal award na news agency adu da phongdokhibada hostility loishindana US amadi Iran gi marakta thokliba conflict asi warisanaba khaktana loishinba ngamloi warisanaduna warushin puraknabagi damak Iran na thagalakhiba proposal adu United States of America na reject tawkhiba sina takpadi US na makhadana Strait of Hormuz ke koibada leriba Iran gi port singda blockade makha tana chathaduna malem gi lalon etik ta yamna chawna chaitheng piba pami haiba takpani malem gi tungan tungan leibak singda petroleum product yauna maroiba polam sing puthok pusin tawbada khwaidagi maroiba ising lambi ama oriba Strait of Hormuz asina maram oraga America amadi Israel na lepa laitana Iran gi mathakta attack chothabani Iran gi maikai degi Strait of Hormuz pu pungthing thingjin khiba laite United States ki leiriba Novel Force na Iran gi ship sing says tawduna thamkhibadagi makhata na Iran amu hana Strait of Hormuz pu pungthing thingjinduna thamnabagi firep asi laukhibani maramaduna Strait of Hormuz fawduna tongan tongan laibak singi leiriba commercial ship sing chathok chasen tawbada Iran gi permission mangjona na lawba mathau tarakhibani Pakistan mediator oiduna Islamabad anirak suba oina US amadi Iran gi marakta warisanana bo honarakpada Iran na thamkiba proposal adu US na reject tawkhiba sigi maramdi Strait of Hormuz ta fawduna chaliba commercial ship sing dagi US na toll tax lawnabagi honarakpa thorang amani United States na ngasigi malemgi leiriba ising lambida pirate na tawgadaba illegal activities sing adu tawduna leire ngasi fawba Iran gi maikai dagi makhoi gi leijariba thau export tawbagi thabakti leptana chathari Iran gi maikai dagi kaidongai da US ta changjarakani haibigi wafam leite ngasi fawba Iran gi mafam da United States gi mathakta singnaba yabagi pambai kaya leiri Iran na Strait of Hormuz matam kaktana thingjinduna leikrabadi United States na natana malemgi
ꯂꯂꯣꯟ ꯏꯇꯤꯛꯇꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯀꯅꯤ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯑꯣꯃꯥꯟ ꯑꯃꯗꯤ ꯌꯨꯀꯦꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯈꯤꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯑꯄꯥꯝꯕ ꯂꯩꯇꯦ꯫ ꯏꯔꯥꯟꯅ ꯔꯤꯁꯔꯆ ꯑꯦꯟꯗ ꯏꯅꯔꯖꯤ ꯄꯔꯄꯁꯀꯤꯗꯃꯛ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯌꯨꯔꯦꯅꯤꯌꯝ ꯑꯄꯤꯛꯄ ꯆꯥꯡꯗ ꯂꯧꯊꯣꯛꯆꯕꯗ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯂꯣꯅ ꯑꯌꯥꯕ ꯄꯤꯔꯤ꯫ ꯌꯨꯑꯦꯁꯅ ꯏꯔꯥꯟꯗꯒꯤ ꯌꯨꯔꯦꯅꯤꯌꯝ 450 ꯀꯤꯂꯣꯒ꯭ꯔꯥꯝ ꯂꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ, ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯁꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯊꯥꯔꯗ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯌꯧꯍꯟꯅꯤꯡꯕ ꯄꯥꯝꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯕ ꯈꯛꯇꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯊꯣꯛꯂꯤꯕ ꯍꯣꯁꯇꯤꯂꯤꯇꯤ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯇꯨꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯇꯨꯅ ꯏꯔꯥꯟ ꯑꯃꯗꯤ ꯌꯨꯑꯦꯁꯀꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯁ ꯑꯦꯛꯁꯄꯔꯠ ꯔꯨꯑꯦꯜ ꯑꯋꯥꯗꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯄꯥꯏꯍꯟꯗꯅꯕ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯌꯨꯑꯦꯁꯅ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯕ꯭ꯔꯤꯇꯦꯟꯒꯤ ꯀꯤꯡ ꯆꯥꯔꯜꯁꯅꯁꯨ ꯌꯥꯔꯦ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯕ꯭ꯔꯤꯇꯦꯟꯒꯤ ꯀꯤꯡ ꯆꯥꯔꯜꯁꯅꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯌꯨꯑꯦꯁꯀꯤ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯗꯤꯅꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯏꯔꯥꯟꯕꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯄꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯀꯤꯡ ꯆꯥꯔꯜꯁꯅꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯌꯨꯑꯦꯁꯇ ꯂꯥꯛꯈꯤꯕ ꯕ꯭ꯔꯤꯇꯦꯟꯒꯤ ꯀꯤꯡ ꯆꯥꯔꯜꯁꯀꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯀꯤꯡ ꯆꯥꯔꯜꯁꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯨꯑꯦꯁꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯥꯏꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯌꯦꯛꯅꯕ ꯂꯩꯕꯥꯛꯄꯨ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯑꯗꯨꯅ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯐꯥꯎꯕ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯆꯠꯊꯕꯗ ꯕ꯭ꯔꯤꯇꯦꯟꯒꯤ ꯀꯤꯡ ꯆꯥꯔꯜꯁꯅꯁꯨ ꯑꯌꯥꯕ ꯐꯣꯡꯗꯣꯔꯛꯄ ꯂꯩꯔꯦ꯫ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯀꯩꯗꯧꯉꯩꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯄꯥꯏꯍꯟꯕ ꯇꯧꯔꯣꯏ ꯍꯥꯏꯅꯁꯨ ꯕ꯭ꯔꯤꯇꯦꯟꯒꯤ ꯀꯤꯡ ꯆꯥꯔꯜꯁꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯂꯗꯨꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯎꯅꯗ꯭ꯔꯤꯉꯩ ꯕ꯭ꯔꯤꯇꯦꯟꯒꯤ ꯀꯤꯡ ꯆꯥꯔꯜꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯌꯨꯑꯦꯁꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯏꯖꯦꯔꯤꯌꯥ ꯂꯥꯟꯃꯤꯅ ꯃꯤꯂꯤꯇꯦꯟꯠ 19 ꯍꯥꯠꯈ꯭ꯔꯦ꯫ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯕꯣꯔꯅꯣ ꯁ꯭ꯇꯦꯠꯇ ꯂꯥꯟꯃꯤꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯏꯁꯂꯥꯃꯤꯁꯠ ꯃꯤꯂꯤꯇꯦꯟꯠ 19 ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯣꯠꯂꯝꯕ ꯃꯐꯝ ꯀꯌꯥꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯅꯥꯏꯖꯦꯔꯤꯌꯥ ꯂꯥꯟꯃꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯣꯔꯅꯣ ꯁ꯭ꯇꯦꯠꯇ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯏꯁꯂꯥꯃꯤꯁꯠ ꯃꯤꯂꯤꯇꯦꯟꯠꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯥꯌꯔꯂꯦꯟꯗꯒ ꯆꯥꯎꯕ ꯃꯥꯟꯅꯕ ꯕꯣꯔꯅꯣ ꯁ꯭ꯇꯦꯠ ꯑꯁꯤ ꯕꯣꯀꯣ ꯍꯥꯔꯥꯝ ꯑꯃꯁꯨꯡ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠ ꯋꯦꯁ ꯑꯐ꯭ꯔꯤꯀꯥ ꯄ꯭ꯔꯣꯚꯤꯟꯁꯇꯒꯤ ꯃꯆꯦ ꯇꯥꯈꯤꯕ ꯂꯥꯂꯧꯂꯨꯞꯁꯤꯡꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 18 ꯔꯣꯝ ꯑꯁꯤꯗ ꯂꯥꯂꯧꯂꯨꯞꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯂꯤꯌꯟ 2ꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯂꯥꯟꯗ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞ ꯆꯠꯄꯒꯤ ꯆꯥꯡ ꯆꯥꯗ 95 ꯍꯟꯊꯈ꯭ꯔꯦ꯫ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞ ꯆꯠꯄꯒꯤ ꯆꯥꯡ ꯍꯥꯟꯅꯗꯒꯤ ꯆꯥꯗ 15 ꯍꯟꯊꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯁꯤꯡ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯑꯆꯥ ꯑꯊꯛ ꯌꯥꯎꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯉꯥꯏꯐꯗꯕ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯀꯌꯥ ꯋꯥꯡꯈꯠꯈꯤꯕꯅꯤ ꯍꯥꯏꯅ ꯌꯨꯑꯦꯟꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯁ꯭ꯇꯦꯐꯦꯟ ꯗꯨꯖꯥꯔꯤꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯌꯨꯑꯦꯟꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯁ꯭ꯇꯦꯐꯦꯟ ꯗꯨꯖꯥꯔꯤꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯍꯧꯗꯨꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤꯅ ꯏꯔꯥꯟꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯑꯦꯔꯤꯌꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤ ꯌꯥꯎꯗꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯦꯔꯤꯌꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯧꯗꯅ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯀꯩꯊꯦꯜꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯛꯄꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞ ꯀꯌꯥ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯅꯅꯕ ꯄꯣꯠꯂꯝ ꯌꯥꯎꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯆꯥꯗ 3ꯗꯒꯤ ꯍꯧꯔꯒ ꯆꯥꯗ 83 ꯐꯥꯎꯕ ꯃꯃꯜ ꯍꯦꯟꯒꯠꯈꯤ꯫ ꯍꯦꯟꯒꯠꯂꯛꯂꯤꯕ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯑꯁꯤꯅ ꯃꯥꯂꯦꯝꯗ ꯏꯟꯐ꯭ꯂꯦꯁꯟ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯛ ꯅꯥꯏꯕ ꯏꯀꯣꯅꯣꯃꯤꯁꯠ ꯀꯌꯥꯅ ꯍꯧꯖꯤꯛ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯟꯅꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯑꯋꯥꯕ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯗꯨꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯃꯔꯨꯑꯣꯏꯕ ꯏꯟꯗꯁꯇ꯭ꯔꯤꯖ ꯀꯌꯥꯗꯁꯨ ꯏꯀꯣꯅꯣꯃꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫
ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯂꯝꯕꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁ ꯆꯥꯗ 15% ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯁꯤꯡ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫